West Bengal की BJP MLA Devendra Nath Roy महाकी मयू मनाक्ता लैबा चा योनबा दुकान अमगी मनुंगदा थौरी यान्दुना ngarang ayuk siduna leiramle hairi mahakna leikidaba sigi matangda imung manunggi miyoisingna phongdorokpagi matung inadi ahing nongyai matung pung amarom taba matamda phone ama laktuna mahak mapanda thokhibani madugi matungda mayumda hanjilakidre nonganbagi ayukta mafam adugi miyamna cha yonba dukal adugi manungda makhut makhong punsillaga thori yanduna leiramba thengnakhibani hairi imung manunggi miyoisingna misi asi lautunaraga hatpa mi hat ama oigani maram aduna case asi CBI na tijinbinabasu imung manunggi maikaidagi phongdoraki asi bhakchang ado postmortem tawnabagi damak Raigan hospital da thamkhre hairi aduga atoppa pawmana thak hanthaba medical kit sing supply tawrikhiba miyoising lemna tharoidabani KSA tamthirabalaina laisat ase lanthengnariba health workers sing sinagadaba N19 3 layer marks amasung PPE supply tawbada hana sinaraba kokphai kaba thak hanthaba makhalgi polamsing supply tawrokpada chenaramba miyoising adu akanba cheirak pigadabani haina Kangleipak Student Association KSA na hairi ngarang KSA na press ta thadrokpa serol asina makha taribadi thak hanthaba medical kit sing supply tawrokhiba miyoising adu lemna tharoidabani aingi matungina akanba cheirak pigadabani haibasi leibak miyam amadi KSA gi amatangairaba kholauni leibak ki asuk lurba tanpham asida health worker na sinaraba polam singbu lalon pot oina onthoktuna leibak miyam bu nam thak tawraka paisa khakta uba miyoising asi lemna tharoidabani khunai bu sinaduna masagi sendong phangnaba honariba miyoising asi leibak miyam na su boycott tawpham thoi hairi substandard oiba medical kit sing supply tawrkhibagi matangda achumba puthoknaba mari lenaba health minister amasung health director da KSA na taksinduna ngasi phawba lakhi thawong asi human right khongaunabani haina KSA na hokhiba me manga 2020 da Manipur Human Rights Commission da supply tawrkhiba item sing adugi matangda case ama lokhat pinaba che pisinduna taksinki makhatana MISRC na case number 75 of 2020 sanduna thabak lokhatki loinana case asida chenar mamiyoising doctor department ki miyoising amasung company singi mathakta logi oiba thabak athubada lokhatlu haina director general of police Manipur amasung home minister oina su puriba chief minister ki pung singsinki Manipur government na senior medical officer health department government of Manipur da logi matungina case fine tawruga vigilance and anti corruption cell da phakibadu akan bacherak pigadawani loinana supply tawbuda chenari bamiyoising amasung FIR lokhatkibadu athuba matamda process atu thujinduna akan bacherak pigadawani hairi aduga atopa pawmana Assam gi ichawda siba masing nipuni thoi sukhre Assam da ka hena nongchubadagi state asigi district kunthawm doida ising ichaw thoktuna hawkhiba numit ini asida khwaidagi nauna miyoi ani siduna ichaw asida lekhidaba masing nipuni thoi sukhre Assam gi Kokrajhar amasung Lower Assam gi Dhubri district ta miyoi ani adu isigi chawda lekhidabani loinana state asigi tongan tongan mafam kharada landslide thoktuna miyoi 12 amasu lekhidre hojik state asigi district kunthawm doida ichaw thoktuna miyoi lakh 3 ki mathakta ichaw gi awaba mayoknari tongan tongan ba khungang lising amaga chama sukna mapan gi ichaw gi awaba nanglaba miyoising relief camp singda changjafam lauduna leiri ichaw asina mahi marong thaba lam hectare lising nifutaruk lomchu thumjiduna mang takhankhre Brahmaputra turen yauna borhi dehing bisang dhansri jia bharali puthi mari beki amasung garwang turen sing khudong thiba thaki mathakta ising chenduna manak nakpada khundari ba miyoising ichaw gi awaba mayoknaba nongmagi hengalakli ising ichaw asida awaba nanglaba miyoising NDRF amasung SDRF na mi kanba amasung tengbang pibagi thabak pung kunmari chupna chathari ichaw asiga mari lenana hangliba relief camp maudrani thoida state asigi district mapan gi awaba nanglaba miyoi lising nipan ga chamri humra mari singdasu tengbang pibagi thabak chathari marak asida ichaw asina maram oiraga Kaziranga National Park ta leiba tongan tongan mamakhalgi chani phuma thoi sire hojik park asida oirakliba ichaw gi phibam asida state sarkar na yamna kupna monitor tawduna sa kannabagi thabak chathari arobada Paobilai news reader gi video yengbiri khuding mapu thagachari